ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯀꯟꯇ꯭ꯔꯣꯂꯔ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯉꯁꯤ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯆꯠꯊꯈꯤꯕ ꯇꯣꯇꯦꯟ ꯁꯠꯗꯥꯎꯟꯗ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦ ꯃꯦꯛꯁꯤꯌꯟꯁꯨ ꯊꯣꯔꯛꯇꯨꯅ ꯕꯟꯗ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯒꯤ ꯁꯛꯇꯝꯅꯤ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕꯤꯒꯅꯨ ꯄꯨꯂꯤꯁ ꯌꯥꯏꯔꯤꯄꯣꯛ ꯕꯖꯥꯔꯗ ꯕꯟꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯅꯤ ꯍꯌꯦꯡ ꯌꯥꯏꯔꯤꯄꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏꯔꯤ ꯃꯇꯝꯅ 7 PM JSCꯅ ꯇꯥꯟꯕ ꯗꯤꯃꯥꯟ ꯂꯣꯏꯅ ꯒꯕꯔꯟꯃꯦꯟꯠꯅ ꯌꯥꯈ꯭ꯔꯦ JSCꯒꯤ ꯗꯤꯃꯥꯟꯗ ꯌꯥꯎꯗꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯄꯣꯛꯄ ꯐꯥꯎꯕ ꯊꯕꯛ ꯍꯥꯞꯄꯒꯤ ꯍꯥꯏꯔꯦ ꯑꯗꯨ ꯐꯥꯎꯕꯗ ꯕꯟ ꯇꯧꯅꯤꯅ ꯂꯩꯔꯒꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ CM ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯜ ꯎꯈ꯭ꯔꯨꯜꯒꯤ ꯑꯦꯝꯕꯨꯁꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯃꯤꯍꯥꯠꯄ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯇꯥꯡꯈꯨꯜꯁꯤꯡꯅ ꯈꯨꯝꯕꯟ ꯂꯝꯄꯥꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯂꯝꯁꯥꯡꯗ ꯁꯠꯗꯥꯎꯟ ꯆꯠꯊꯈꯤꯕꯒꯤ ꯁꯛꯇꯝꯅꯤ ꯁꯨꯒ꯭ꯔꯨꯞꯇ ꯈꯨꯠ ꯊꯤꯜꯂꯗꯨꯅ IMꯅ ꯍꯥꯏ ꯈꯪꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯆꯤꯡꯒꯤ ꯈꯣꯡꯆꯠ ꯋꯥꯍꯟꯊꯣꯛ ꯌꯥꯎꯗ꯭ꯔꯦ ꯀꯪꯒ꯭ꯔꯦꯁ ꯂꯩꯉꯥꯛꯄꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯉꯥꯛꯄꯤꯌꯨ ꯉꯝꯗ꯭ꯔꯒꯅ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯁꯂꯥꯏ ꯀꯟꯕ ꯂꯨꯞ ꯃꯥꯛ ꯋꯥꯡꯕ ꯃꯍꯩꯔꯣꯏ ꯈꯛꯇꯃꯛ ꯑꯦꯗꯃꯤꯁꯟ ꯂꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯊꯥꯗꯣꯛꯄꯤꯌꯨ KJC ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯥꯏꯟ ꯄ꯭ꯔꯣꯁꯦꯁ ꯇꯧꯒꯗꯕꯅꯤ KCP ꯇꯥꯏꯕꯪ ꯉꯥꯟꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯟꯇ꯭ꯔꯦꯛ ꯁ꯭ꯇꯥꯐ ꯅꯔꯁꯀꯤ ꯑꯍꯥꯡꯕ ꯄꯣꯁꯠꯀꯤ ꯃꯔꯨꯝꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯉꯥꯏꯕꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯥꯏꯟ ꯑꯊꯨꯕꯗ ꯄ꯭ꯔꯣꯁꯦꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ KCP ꯇꯥꯏꯕꯪ ꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯂꯥꯏꯉꯥꯟꯕ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯒꯕꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯁꯤꯡ ꯁꯣ ꯂꯣꯟꯁꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ